ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯤꯝ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯄ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯒ ꯍꯥꯏꯅꯁꯤꯒꯦ ꯀꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯥꯏꯕ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯈꯤꯕ ꯅꯤꯌꯣꯝ ꯑꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯀꯧꯔꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯍꯧꯔꯤ꯫ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯆꯤꯡ ꯐꯠꯇꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯆꯪꯁꯤꯜꯂꯛꯂꯒ ꯁꯦꯟꯗꯜ ꯑꯗꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯅꯝꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯏꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯗꯦꯕꯔꯥꯖꯇꯣ ꯇꯞꯅ ꯏꯪꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ "ꯑꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏꯔꯥ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯗ ꯑꯩꯈꯣꯏ ꯋꯥ ꯑꯃꯇꯪ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ꯫ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯀꯅꯥꯅ ꯇꯥꯛꯂꯛꯏ?" "ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯣꯖꯥ." "ꯑꯣ ꯐꯩ, ꯀꯥꯈꯠꯂꯛꯎ ꯀꯥꯈꯠꯂꯛꯎ꯫ ꯑꯥꯗ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥ ꯀꯅꯥꯅꯤꯅ ꯅꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯣ?" "ꯑꯧ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯖꯕꯅꯤ." ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨ." "ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯤꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯍꯥꯏꯔꯤꯕ ꯅꯤꯝ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯂꯩꯁꯟꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯕꯅꯤꯃ." "ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯕ ꯅꯤꯝ ꯄꯥꯝꯕꯤꯅꯤꯅꯦꯀꯣ?" "ꯑꯧ ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯗ꯭ꯋꯥꯏ ꯑꯅꯛꯄꯗꯁꯨ ꯂꯧꯕꯨꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯧꯀꯣꯜ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯆꯕ ꯃꯤꯑꯣꯏ ꯀꯌꯥ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯃꯝ ꯑꯊꯦꯡꯗ ꯀꯥꯔꯛꯄꯗ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯦ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯍꯥꯟꯋꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯀꯦꯀ꯭ꯔꯨ ꯑꯃꯒꯤ ꯄꯥꯝꯕꯤꯗ ꯂꯩꯔꯝꯕꯅꯤ꯫ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯃꯥꯏꯕ ꯃꯪꯒꯤ ꯍꯥꯏꯗꯅ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯒ ꯁꯥꯟꯅꯔꯒ ꯊꯅꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯪꯒꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯇꯨꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯁꯤꯡꯗꯨ ꯀꯣꯏꯉꯥꯎꯅꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯁꯣꯛꯂꯛꯄꯗꯒꯤ ꯃꯥꯏꯕ ꯇꯧꯔꯒ ꯅꯤꯝ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯩꯖꯤꯟꯈꯤꯕꯅꯦꯗꯅ ꯍꯥꯏ꯫ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨ ꯏꯁꯣꯡ ꯁꯣꯡꯖꯜꯂꯗꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯊꯣꯟꯖꯜꯂꯒ ꯂꯝꯕꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯁꯦꯝꯈꯤꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯠꯅꯔꯦ꯫ ꯑꯗꯨꯒ ꯂꯧꯀꯣꯟꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯀꯨꯝꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯁꯣꯛꯄ ꯍꯧꯔꯛꯑꯦ ꯑꯣꯖꯥ ꯃꯥꯏꯕ." "ꯑꯩ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯃꯪꯒꯤ ꯍꯥꯏꯕꯗꯨꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯀꯔꯤꯅꯣ ꯃꯥꯕꯨ ꯅꯥꯔꯒ ꯁꯤꯕ꯭ꯔꯅꯦ?" "ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕ, ꯃꯈꯣꯏ ꯃꯥꯏꯕ ꯃꯁꯦꯟ ꯀꯥꯞꯅꯕꯗ ꯁꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯀꯔꯤ ꯃꯪꯒꯤꯕꯨ ꯀꯥꯞꯅꯕꯗ ꯁꯤꯕ?" "ꯃꯪꯒꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤ ꯑꯩꯅꯁꯨ ꯃꯁꯛ ꯈꯪꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯑꯐꯕ ꯍꯤꯔꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦ, ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯔꯝꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ." "ꯐꯔꯦ, ꯑꯗꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯅꯣ?" "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯦ ꯍꯥꯏꯔꯒ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯖꯅꯤꯡꯉꯤ꯫ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅꯁꯨ ꯑꯗꯨꯝꯅ ꯇꯥꯛꯄꯤꯔꯛꯏ ꯑꯣꯖꯥ." "ꯑꯣ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯔꯝꯂꯒꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯥꯛꯂꯣ, ꯑꯗꯨꯒ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯃꯤꯟꯅꯔꯁꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯉꯁꯤ ꯐꯒꯅꯤ ꯍꯌꯦꯡ ꯐꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ꯫ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯍꯪꯗꯣꯛꯂꯒ ꯈꯪꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯊꯪ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯐꯔꯦ, ꯃꯌꯥꯝꯁꯨ ꯌꯧꯕꯤꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ꯫ ꯇꯨꯃꯤꯟ "ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ" ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯊꯪ ꯊꯣꯛꯅꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯅ ꯍꯥꯏꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯅ ꯑꯅꯝ ꯀꯟꯗꯨꯅ
ꯆꯠꯂꯣ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯂꯩꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯍꯥꯛꯅ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯃꯌꯥꯝ ꯑꯃꯇ ꯍꯥꯏꯗꯅ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯆꯠꯂꯣ ꯍꯥꯏꯔꯛꯂꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯇꯣ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖ ꯂꯥꯛꯂꯒ ꯑꯃꯥꯏꯕ ꯌꯥꯏꯐꯕꯕꯨ ꯌꯥꯏꯐꯕ ꯑꯣ ꯌꯥꯏꯐꯕ ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕ ꯈꯣꯟꯖꯦꯜ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯃꯗꯤ ꯈꯪꯅꯤꯡꯕ ꯑꯃꯒꯤ ꯂꯥꯡꯇꯛꯅꯕꯒ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄꯗ ꯑꯋꯣꯏꯕꯃꯛꯀꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯑꯣꯏꯔꯝꯕꯗ ꯗꯦꯕꯔꯥꯖꯀꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯌꯥꯏꯐꯕꯗꯤ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯖꯔꯤꯕ ꯗꯦꯕꯔꯥꯖꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯄꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯒ ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯐꯝꯅꯕꯁꯨ ꯍꯥꯏꯔꯤ ꯌꯥꯏꯐꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯗꯦꯕꯔꯥꯖꯇꯤ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯔꯥꯖꯅ ꯍꯥꯏ ꯌꯥꯏꯐꯕ ꯑꯣꯖꯥ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦꯗꯣ ꯑꯣ ꯑꯣꯖꯥ ꯍꯥꯏꯇ ꯍꯥꯏꯕꯤꯌꯨ ꯅꯈꯣꯏꯒꯤ ꯂꯩꯈꯥꯏ ꯁ꯭ꯋꯥꯏꯗ ꯅꯤꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯋꯦꯅ ꯇꯥꯏ ꯍꯥꯏꯔꯤꯕ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯇꯥꯏꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤ ꯆꯪꯍꯟꯗ꯭ꯔꯒ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯨꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯀꯥꯏꯕ ꯈꯔ ꯄꯤꯔꯦꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯑꯗꯨꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯉꯥꯏꯈꯣ ꯑꯇꯣ ꯅꯈꯣꯏꯅ ꯐꯥꯎꯕ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯝꯊꯤꯕ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯗꯨꯒ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯕꯨꯠ ꯄꯦꯠ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯔꯝꯗꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯃꯥꯏꯕ ꯃꯪꯒꯤꯕꯨꯅ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯍꯥꯏ ꯅꯪꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯑꯣꯖꯥ ꯑꯩꯅ ꯈꯪꯖꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯃꯪꯒꯤꯁꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯍꯥꯠꯄ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯑꯇꯩꯗꯤ ꯑꯗꯨꯒ ꯑꯃꯅ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯇꯥꯏꯅꯖꯕ ꯉꯝꯕꯒꯤ ꯏꯇꯤꯛ ꯂꯩꯇꯕ ꯑꯣꯖꯥ ꯑꯗꯨꯅꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯇꯥꯏꯅꯕ ꯉꯝꯗꯕꯤꯗ ꯑꯣꯖꯥꯕꯨ ꯑꯣꯏꯅ ꯀꯧꯔꯛꯂꯤꯕꯗꯣ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯇꯥꯏꯅꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯈꯤꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯈꯤꯕꯒꯤꯔ ꯅꯈꯣꯏꯕꯨ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯌꯦꯡꯂꯕ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯦꯡꯖꯔꯕꯅꯤ ꯑꯁ ꯀꯗꯥꯏꯗꯒꯤ ꯁꯥꯊꯤꯕ ꯂꯥꯏ ꯉꯥꯛꯇꯅꯤ ꯊꯣꯛꯂꯛꯂꯤꯁꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯣꯖꯥ ꯍꯤꯌꯥꯡ ꯑꯊꯧꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯀꯔꯤ ꯍꯤꯌꯥꯡ ꯑꯊꯧꯕꯁꯨ ꯌꯥꯎꯏ ꯍꯥꯏꯕ ꯃꯥꯅꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯝꯊꯕ ꯑꯩꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕꯗꯨ ꯐꯥꯎꯕꯗ ꯑꯗꯨ ꯌꯧꯅ ꯋꯥꯔꯦ ꯑꯗꯨꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯌꯥꯎꯅ ꯑꯩꯈꯣꯏꯗ ꯑꯣꯠꯂꯛꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯒꯅꯤ ꯑꯣꯖꯥ ꯍꯥꯏꯕ ꯆꯨꯝꯃꯤꯍꯩꯕꯣ ꯅꯪꯅ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤ ꯃꯥꯟꯅꯔꯒ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯏꯊꯩ ꯇꯧꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯁꯤꯟꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏꯅꯦ ꯑꯇꯣ ꯑꯗꯨꯗ ꯑꯣꯖꯥ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯖꯥꯗ ꯍꯪꯒꯠꯆꯅꯤꯡꯕ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯂꯩꯖꯔꯤ ꯏꯉꯣꯕ ꯀꯧꯏ ꯃꯍꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯑꯩꯅ ꯍꯩꯈꯤꯗ꯭ꯔꯕ ꯃꯍꯩ ꯂꯝ ꯆꯤꯡꯁꯤꯟꯕ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯀꯧꯗꯨꯅ ꯑꯊꯥꯞꯄ ꯃꯐꯝꯗ ꯆꯠꯄꯒꯤ ꯆꯤꯡꯕꯗꯨ ꯃꯥꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯉꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯅ ꯀꯔꯤꯅꯣ ꯑꯃꯥꯏꯕ ꯏꯉꯣꯕ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯅꯁꯨ ꯍꯥꯏꯔꯤ ꯂꯝ ꯆꯤꯡꯁꯤꯟꯕ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯀꯧꯕꯒꯤ ꯂꯩꯋꯥꯁꯨ ꯍꯩ ꯍꯥꯏꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯌꯥꯏꯐꯕꯗꯣ ꯐꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯗꯦꯕꯔꯥꯖꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯑꯇꯣ ꯁꯤꯗꯤ ꯅꯥꯕꯦꯠ ꯃꯄꯥꯜ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤ ꯑꯣꯖꯥ ꯃꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯂꯩꯔꯝꯂꯤꯕ ꯑꯣꯖꯥ ꯃꯁꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯃꯗ ꯍꯦꯛꯂꯒ ꯄꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯅꯦ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯃꯍꯥꯛꯄꯨ ꯌꯥꯎꯍꯟꯁꯤ ꯃꯍꯥꯛ ꯌꯥꯎꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯃꯁꯥꯁꯨ ꯈꯦꯡꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ
ꯃꯤ ꯂꯥꯛꯆꯕ ꯌꯥꯗꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯀꯠꯊꯣꯛꯂꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯩꯅ ꯇꯧꯔꯨꯅꯨ ꯍꯥꯏꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯃꯪꯒꯤ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯒ ꯐꯥꯎꯕ ꯂꯥꯟꯊꯦꯡꯅꯈ꯭ꯔꯤꯕ ꯉꯝꯃꯤꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏ ꯉꯥꯏꯈꯣ ꯃꯍꯥꯛꯅꯔꯥ ꯃꯪꯒꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯣ ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯍꯥꯛꯅꯅꯤ ꯑꯃꯥꯏꯕ ꯃꯪꯒꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯣ ꯉꯥꯏꯈꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯔꯝꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯃꯪꯒꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕ ꯑꯣꯖꯥ ꯑꯊꯣꯛ ꯂꯧꯁꯤꯡ ꯆꯥꯎꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯀꯦꯀ꯭ꯔꯨ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯗꯨ ꯃꯍꯥꯛꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯇꯧꯗꯨꯅ ꯐꯨꯛꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯍꯜꯂꯤꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛꯇꯒ ꯅꯠꯇꯦ ꯑꯅꯤꯔꯛ ꯑꯃꯥꯏꯕ ꯃꯪꯒꯤꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯉꯝꯕ ꯆꯥꯡꯗ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯉꯝꯗꯨꯅ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯃꯪꯒꯤꯗꯣ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯏꯉꯣꯕ ꯑꯩꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏꯊꯩ ꯇꯧꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯑꯅꯤ ꯇꯧꯔꯒ ꯂꯥꯏꯊꯩ ꯇꯧꯈꯤ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯔꯦꯀꯣ ꯃꯥꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯁꯨ ꯂꯩꯇꯦ ꯑꯔꯣꯠꯄ ꯋꯥꯐꯝ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤꯀꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯌꯥꯎꯍꯜꯂꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯒ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯒ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯨꯔꯁꯤꯅꯦꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯏꯉꯣꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯄꯥꯎꯗꯨ ꯄꯤꯔꯨꯗ꯭ꯔꯒꯗꯤ ꯑꯣꯖꯥ ꯐꯔꯦ ꯅꯍꯥꯛ ꯆꯠꯊꯣꯛꯂꯨꯔꯣ ꯑꯩ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯒꯦ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯌꯥꯏꯐꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯀꯤꯗꯃꯛꯇ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯌꯨꯝꯗ ꯑꯃꯥꯏꯕ ꯌꯥꯏꯐꯕꯗꯨ ꯌꯧꯔꯗꯨꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯏꯉꯣꯕꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯣꯛꯂꯛꯏ ꯑꯗꯨꯗꯨꯒ ꯑꯣꯖꯥ ꯀꯩꯗꯧꯕꯤꯔꯕꯒꯦ ꯑꯗꯨꯛ ꯇꯍꯥ ꯀꯧꯕꯤꯔꯤꯕꯗꯨꯕꯣ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯂꯩꯔꯦꯅꯦ ꯑꯣꯖꯥ ꯃꯉꯣꯟꯗ ꯀꯥꯈꯠꯄꯤꯔꯣ ꯌꯥꯔꯦ ꯑꯩ ꯄꯟꯊꯕ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯑꯣꯖꯥ ꯗꯦꯕꯔꯥꯖ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯃꯍꯥꯛꯇꯣ ꯑꯩꯒꯤꯗ ꯈꯣꯡꯂꯛꯂꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯁꯤ ꯅꯪ ꯑꯃꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯊꯧꯔꯝ ꯈꯔ ꯇꯧꯔꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤ ꯃꯗꯣ ꯅꯍꯥꯛꯁꯨ ꯌꯥꯒꯗꯕꯅꯤꯀꯣ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯗꯣ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯗꯦꯕꯔꯥꯖꯀꯁꯨ ꯎꯅꯖꯅꯤꯡꯉꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯁꯣꯏꯕ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩꯒꯤꯗ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯌꯥꯏꯐꯕ ꯐꯝꯕ ꯐꯥꯎꯕ ꯐꯝꯂꯝꯗꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯀꯔꯤ ꯑꯩꯅ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯑꯣꯖꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯣꯖꯥ ꯗꯦꯕꯔꯥꯖ ꯃꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯇꯝꯁꯤꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯄ ꯇꯥꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯏꯉꯣꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯏꯉꯣꯕꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯥꯏꯐꯕ ꯑꯃꯗꯤ ꯌꯥꯏꯐꯕꯒꯤꯅ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯗꯦꯕꯔꯥꯖ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯌꯥꯏꯐꯕꯅ ꯏꯉꯣꯕ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏ ꯏꯉꯣꯕ ꯅꯪꯁꯨ ꯂꯥꯛꯂꯕ꯭ꯔꯣ ꯆꯪꯉꯣ ꯁꯤ ꯇꯨ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯉꯣꯕꯅ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯔꯥꯖꯅ ꯌꯦꯡꯕꯗ ꯃꯒꯨꯟ ꯂꯩꯅ ꯎꯏ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯇꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯏꯉꯣꯕꯁꯨ ꯌꯥꯎꯍꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖ ꯇꯧꯟꯁꯤꯟꯗꯨꯅ ꯑꯣꯖꯥ
ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯑꯔꯨꯕ ꯃꯥꯜꯂꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯔꯨꯕꯕꯨꯗꯤ ꯑꯔꯨꯕꯅꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯁꯒꯣꯜ ꯑꯩꯈꯣꯏꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯀꯧꯕꯁꯤ ꯅꯠꯇꯕ ꯁꯒꯣꯜꯁꯤꯕꯨ ꯉꯝꯕ ꯀꯩꯒꯨꯝꯕ ꯀꯧꯊꯣꯛꯄ ꯌꯥꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯨ ꯂꯩ ꯍꯥꯏꯗꯅ ꯇꯥꯖꯩ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯤꯕꯁꯤ ꯇꯥꯗꯅꯕꯁꯨ ꯂꯩ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯂꯩꯋꯥꯁꯨ ꯂꯩ ꯍꯥꯏꯗꯅ ꯇꯥꯖꯩ ꯃꯗꯨꯒꯤ ꯂꯩꯋꯥꯗꯨ ꯑꯃꯥꯏꯕ ꯃꯪꯒꯤꯗꯤ ꯍꯩꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕ ꯍꯩꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯃꯗꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯈꯪꯕꯤꯕ꯭ꯔꯣ ꯅꯪꯕꯨ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯈꯪꯖꯗ꯭ꯔꯤꯌꯦ ꯑꯣꯖꯥ ꯌꯥꯏꯐꯕ ꯑꯣꯖꯥ ꯅꯪꯅ ꯈꯔ ꯇꯥꯛꯈꯣ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯍꯥꯏ ꯏꯉꯣꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯈꯔ ꯄꯤꯈꯤꯕꯗꯨ ꯅꯪꯕꯨ ꯂꯣꯏꯅꯃꯛ ꯄꯥꯗ꯭ꯔꯕ꯭ꯔꯣ ꯃꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯑꯣꯖꯥ ꯌꯥꯎꯕꯨꯗꯤ ꯌꯥꯎꯏ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯀꯧꯊꯣꯛꯄꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯤ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕ ꯀꯦꯔꯦꯜꯒꯨꯝꯕ ꯑꯇꯩ ꯑꯇꯩ ꯀꯧꯊꯣꯛꯄꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯎꯗꯕ ꯏꯕꯨꯡꯉꯣ ꯏꯉꯣꯕ ꯑꯣꯖꯥ ꯇꯥꯛꯄꯤꯌꯨ ꯅꯪꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯂꯩ ꯃꯗꯨ ꯅꯪ ꯂꯣꯏꯅꯃꯛ ꯄꯥꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯅꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯗꯕꯗ ꯅꯪꯒꯤ ꯅꯈꯥ ꯊꯥꯕ ꯑꯁꯣꯟꯕ ꯃꯤꯗ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯉꯣꯏ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯔꯛꯀꯅꯤ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯁꯤꯈꯤꯕꯒꯨꯝ ꯅꯍꯥꯛꯁꯨ ꯁꯤꯒꯅꯤꯀꯣ ꯑꯩ ꯈꯪꯖꯩ ꯑꯣꯖꯥ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯅꯍꯥꯛꯅ ꯍꯪꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯈꯪꯂꯤ ꯑꯗꯨꯕꯨ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯥꯆꯨꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯟꯅꯔꯁꯤ ꯁꯦ ꯁꯤꯒꯤ ꯑꯃꯨꯕ ꯂꯩꯈꯣꯝꯁꯦ ꯑꯁꯤꯒꯤ ꯂꯥꯀꯣꯟꯁꯤꯗ ꯍꯥꯞꯆꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯗꯦꯕꯔꯥꯖꯅ ꯏꯉꯣꯕꯗ ꯊꯕꯛ ꯁꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯜ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯁꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯏꯉꯣꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯗꯦꯕꯔꯥꯖꯇ ꯆꯥꯛ ꯀꯠꯊꯣꯛꯂꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯆꯠꯂꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯊꯕꯛ ꯊꯧꯔꯝꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯔꯥꯖꯅ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯕꯒꯤ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯏꯉꯣꯕ ꯏꯉꯛꯉꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯀꯥꯟꯗꯗ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯂꯥꯏ ꯁꯥꯟꯅꯕꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯈ꯭ꯔꯕꯗꯤ ꯂꯥꯏꯁꯤꯡꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯁꯣꯝꯗꯅ ꯃꯈꯣꯏꯕꯨ ꯆꯥꯛ ꯄꯤꯖꯗꯅ ꯊꯝꯂꯒ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯂꯒ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯗꯤ ꯊꯦꯝꯂꯒ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯂꯣꯏꯅꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕꯒꯤ ꯃꯑꯣꯡꯗ ꯆꯔꯥ ꯍꯦꯟꯗꯨꯅ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯛꯇꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯗꯅ ꯆꯠꯂꯕꯅꯤ나 ꯃꯈꯣꯏꯁꯨ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯆꯥꯗ꯭ꯔꯤ ꯃꯥꯟꯅꯔꯕꯅꯤꯅ ꯃꯈꯣꯏꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯒꯗꯕꯗꯨ ꯇꯧꯔꯔꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯈꯪꯗꯕꯅꯤꯅ ꯉꯍꯥꯟ ꯃꯈꯩ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯉꯥꯏꯔꯒ ꯂꯥꯏꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯤꯕꯅꯤ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩꯗꯧꯔꯒ ꯂꯩꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯉꯣꯕꯅ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯌꯦꯡ ꯑꯌꯨꯛꯇ ꯅꯣꯏ ꯑꯩꯈꯣꯏ ꯋꯥ ꯇꯥꯟꯅꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯛꯂꯒꯅꯨ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯌꯥꯒꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯏꯉꯣꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯟꯖꯤꯟ ꯍꯪꯂꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯇꯣꯞꯄ ꯋꯥꯐꯩ ꯑꯃꯗ ꯍꯪꯕ ꯍꯧꯔꯛꯏ ꯑꯣꯖꯥ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕꯅꯣ ꯑꯩꯅ ꯁꯨꯝ ꯇꯥꯖꯕ ꯑꯃꯗꯤ ꯑꯩꯅ ꯈꯪꯖꯕꯗ ꯃꯍꯥꯛꯁꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅ ꯑꯣꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯖꯩ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ ꯆꯨꯝꯃꯤ ꯃꯍꯥꯛꯁꯤ ꯑꯁꯤꯕ ꯊꯋꯥꯏ ꯕꯤꯔꯦꯜ ꯑꯃꯅ ꯑꯣꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯍꯥꯏꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯊꯋꯥꯏꯅꯤ
ꯃꯉꯣꯟꯗꯕꯨ ꯁꯤꯡꯅꯔꯨꯔꯕꯗꯤ ꯁꯤꯡꯅꯔꯤꯕ ꯃꯤ ꯑꯗꯣ ꯉꯥꯛꯄꯤꯕ ꯍꯩꯇꯕ ꯑꯗꯨꯒꯨꯝꯂꯕ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯒꯟꯗꯕ ꯑꯗꯨꯒꯨꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯒꯤ ꯃꯔꯛꯇ ꯆꯜꯂꯤꯕ ꯂꯥꯏ ꯑꯃꯅꯤꯀꯣ ꯃꯍꯥꯛꯅ ꯉꯝꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕꯗ ꯃꯍꯥꯛꯇꯤ ꯁꯥꯐꯣꯡꯕ ꯉꯝꯃꯤꯗꯣ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯕꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯟꯕꯗ ꯅꯠꯇꯅ ꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯔꯒ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ ꯃꯤ ꯑꯃꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯍꯥꯠꯄꯗꯤ ꯃꯈꯣꯏꯅ ꯅꯝꯂꯒ ꯃꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯄꯨꯔꯒ ꯆꯠꯈꯤꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯊꯕꯛꯇꯤ ꯁꯨꯡꯅ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯉꯣꯟꯗ ꯅꯣꯟꯖꯗꯨꯅꯇ ꯂꯩꯒꯗꯕꯅꯤ ꯊꯦꯝꯂꯒ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯊꯥꯒꯠꯄꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯇꯦꯟꯊꯔꯕꯒꯤ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤ ꯃꯥ ꯃꯊꯟꯇ ꯅꯠꯇꯦ ꯂꯥꯏ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗ ꯌꯨꯝꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯗꯨ ꯃꯍꯥꯛꯅ ꯁꯥꯟꯅꯁꯜꯂꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅꯗꯤ ꯋꯥꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯒꯤ ꯑꯣꯖꯥ ꯌꯥꯏꯐꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯑꯣꯖꯥꯒꯤ ꯑꯣꯖꯥꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯂꯩꯇꯥꯏꯅꯒꯗꯧꯔꯤ ꯑꯗꯨꯕꯨ ꯃꯪꯒꯤꯗꯤ ꯃꯁꯦ ꯃꯇꯣꯝꯇꯅ ꯇꯧꯔꯝꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯏꯉꯣꯕ ꯑꯣꯖꯥ ꯇꯥꯛꯄꯤꯌꯨ ꯑꯩꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈ꯭ꯔꯤ ꯑꯃꯥꯏꯕ ꯃꯪꯒꯤ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯔꯝꯗꯗꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯩꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯁꯤꯡꯅ ꯅꯝꯂꯒ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯃꯥꯁꯤ ꯃꯟꯇ꯭ꯔ ꯕꯨꯙꯤ ꯀꯩꯀꯩꯗ ꯆꯣꯏꯍꯟꯕꯅꯤ ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯍꯩꯇꯕ ꯄꯣꯠꯁꯛꯅꯤꯅ ꯑꯣꯖꯥ ꯑꯩꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯍꯥꯛꯅ ꯑꯩꯅ ꯑꯃꯨꯛ ꯐꯨꯛꯇꯣꯛꯂꯒ ꯂꯪꯊꯣꯛꯈ꯭ꯔꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯈꯠꯇꯨꯅ ꯊꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯁꯥꯎꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯨꯛꯇꯣꯛꯂꯒ ꯕ꯭ꯔꯖ ꯈꯥꯛꯊꯗꯨꯅ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯁꯣꯟꯗꯅ ꯁꯨꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯄꯗ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯝꯕ ꯂꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯝꯂꯒ ꯍꯥꯠꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯕ ꯀꯥꯎꯈꯤ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯍꯤꯌꯥꯡ ꯑꯊꯧꯕ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯁꯤ ꯍꯥꯠꯈꯤꯕꯅꯤ ꯑꯣꯖꯥ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯂꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯇꯥꯕꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯉꯣꯕꯅ ꯍꯪꯕ ꯋꯥꯍꯪꯗꯤ ꯃꯄꯨꯡ ꯐꯥꯅ ꯈꯨꯝꯗꯤ ꯋꯥꯐꯩ ꯑꯃꯗ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗꯣ ꯅꯨꯡꯉꯥꯏꯖꯗꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯄꯨꯡ 12:30 ꯇꯥꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯅ ꯃꯇꯝꯁꯤ ꯆꯞ ꯆꯥꯁꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯍꯥꯏ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯍꯥꯞꯆꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯏꯉꯣꯕ ꯑꯃꯗꯤ ꯌꯥꯏꯐꯕꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯨꯃꯣꯛ 2ꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯊꯨꯃꯣꯛ ꯑꯃꯃꯝ ꯃꯈꯣꯏ ꯑꯅꯤ ꯄꯥꯏꯃꯤꯟꯅꯔꯗꯨꯅ ꯑꯃꯃꯝ ꯄꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯈꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯍꯦꯜꯂꯛꯂꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯂꯝꯕꯤꯒꯤ ꯃꯄꯥꯟꯁꯨ ꯑꯣꯏꯔꯤꯕ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯑꯗꯨꯗꯨꯒ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨꯁꯨ ꯁꯣꯔꯣ ꯅꯤꯛꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯗꯦꯕꯔꯥꯖꯅ ꯃꯤ ꯎꯁꯤꯠꯃꯟꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯇꯥꯕ ꯂꯩꯇꯨꯝ ꯑꯃꯗ ꯁꯣꯜꯂꯒ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯂꯪꯈꯠꯈꯤ ꯑꯗꯨꯃ ꯇꯧꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯅꯤꯛꯂꯝꯕꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯅ ꯇꯝꯅꯕꯁꯤꯁꯨ ꯐꯍꯟꯕ ꯌꯥꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯇꯥꯔꯤ ꯃꯗꯨꯗ ꯌꯥꯏꯐꯕꯅ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯗ ꯏꯪꯒꯤꯠ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯅꯤꯗ ꯃꯐꯝ ꯆꯥꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯅꯤꯝ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅꯃꯛ ꯊꯝꯂꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯅ ꯏꯉꯣꯕ ꯑꯃꯗꯤ ꯌꯥꯏꯐꯕꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤꯀꯣ ꯂꯨꯔꯛꯂꯕꯗꯤ ꯌꯥꯝꯅ ꯋꯥꯒꯅꯤ ꯂꯩꯔꯛꯂꯕꯗꯤ ꯐꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯅ ꯃꯍꯥꯛꯀꯤ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯨꯃꯣꯛꯇꯒꯤ ꯂꯧꯊꯣꯔꯛꯄꯗ ꯌꯥꯎꯈꯤꯕ ꯑꯃꯨꯕ ꯂꯩꯇꯥꯅ ꯁꯥꯕ ꯃꯇꯨꯝ ꯇꯥꯕ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯂꯩꯕ ꯄꯇꯨꯝ ꯑꯃꯅ ꯆꯛ ꯊꯤꯟꯗꯨꯅ ꯍꯥꯏꯌꯨ
ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯛꯂꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟꯂꯨꯕ ꯃꯇꯨꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯕꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯛꯈꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯏꯉꯣꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯇꯤ ꯆꯣꯡꯊꯣꯛꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕ ꯑꯃꯗꯤ ꯌꯥꯏꯐꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯃꯥꯏꯕ ꯗꯦꯕꯔꯥꯖꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯥꯔꯛꯈꯤꯕ ꯑꯃꯨꯕ ꯃꯁꯛ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯨꯝꯕ ꯃꯤꯁꯥꯃꯤ ꯃꯥꯡꯈ꯭ꯔꯤ ꯃꯥꯅ ꯃꯥꯡꯉꯝꯗꯥꯏꯗ ꯃꯤꯠ ꯑꯗꯨꯅ ꯏꯉꯧ ꯉꯧꯅ ꯌꯥꯏꯐꯕꯗ ꯌꯦꯡꯂꯝꯂꯤꯕꯗꯣ ꯗꯦꯕꯔꯥꯖꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯗꯦꯕꯔꯥꯖꯅ ꯑꯩꯒꯤ ꯁꯥꯇ꯭ꯔꯗꯒ ꯁꯣꯛꯂꯛꯂꯕꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯂꯩꯔꯣꯟ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯥ ꯆꯠꯊꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯅꯤꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯍꯧ ꯍꯧ ꯂꯥꯎꯗꯨꯅ ꯑꯀꯟꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯝꯊꯔꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ